iron S tꯧꯔꯁꯤ ꯌꯦꯡꯉꯣ iron S ꯉꯔꯥꯡꯒꯤ ꯃꯈꯥ ꯀꯣ iron S ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝ iron was not known iron khangam Indus Valley civilization matamda aduga 𝗠ꯔꯤꯍ haina mafam ama leyeba hariba 𝗠ꯔꯤꯍ hariba mafamsida horse ki evidence phangame pasi khangjalo ko pare iron S hawrisi to iron S karam gana khangibano iron haiba khulai yo check karam gana khang borokbono haidadi Vedic period ki matamda khang borokbane ko Vedic period si makal ani thong kai early Vedic period haiba ma late Vedic period haiba ma ko Vedic period makal ani thong kai early Vedic period china 1500 aina 1000 BC bok neba ado later Vedic period china kaidi na matamda 1600 BC bok neba ko ado later Vedic period matamda neba iron haiba se khangba ngamakhrise ado Veda se amuk Vedic period tong Veda khara leiri Veda makhal mari leyeba Veda makhal mari nena basi boina samhita ko kai ko samhita aduga samhita na taba masu leiri kari ko brahmanya haina brahmanya Veda gi nena basi na anba samhita ko rami adagi aranga ko masu leire masina kaino tumda ko gi moise hermit chingna irambane aringka haisina hermit adi forest le mi singne aduga brahmana haisina aroiba oina launaiba Veda gi kaino da atobo aroiba haise brahmanas nataba aroiba amsu le upanishad haina ko upanishad singje Vedanta haina khangnai Vedanta haibadi Veda anta haibadi aroiba haibane ko ado hojik khwaidagi liba Veda si Rig Veda ni Rig Veda yengasi yeng oldest kaineba mase Veda neba oldest adu largest khwaidagi chawsu oeba mangonda hymns kya yawe tadi 1028 hymns yaweba aduga mandal na 10 yawe ko Rig Veda da mandal kya yawe 10 yawe hymns na 1028 mandal na 10 adu gayatri mantra se mangonda phangeba ka Rig Veda da aduga Rig Veda gi kya so mantra da gayatri mantra phangi soma haiba isor se plan god ne ko ma se gayatri mantra se third kaino da phangi kareba third mandal da soma haiba plan god sina 9 mandal da phangeba ko ugi lairembi ne haitare ma se soma se kareba plan god ne aduga puruksha sukta sina hui kano karamba kano da phangi mandal da phangi tadi tara soba mandal da phangeba ko puruksha sukta si brahmana kshatriya vaishya shudra si moji polokhibani haina yaweba ko Veda gi puruksha sukta haiba sida aduna leire brahman kshatriya vaishya shudra 10 rajan war haina amasu leiri ningthau tara gi lan haina ko masi karida karama mandal da 7 mandal da yaweba Rig Veda ko sida western side lomdagi Aryan singge changlaga lan songnaga dawribane ko western side lomdagi kai tawba Aryan singge changlaga lan songnaga dawribane ko sagon tongla kolong am chang torimni sai sagol gi mafam ama sutka jendra kai to acho somdo oirine modo moi sagol hingam me property leite to sagon sarudi phange ba suka jendra prakha so hange ko ado je 10 rajan war si kana sona to Bharat tribe ki leader na kana Sudas ka wai aduga ningthau tara ge apun base confederacy of 10 kings ko moi sunga doine ba lan se adu ngambadi Bharat tribe na ngame ba kari ngame Bharat tribe na ko Bharat tribe ki leader to kari na Sudas ka wai ko moi se sum Aryan lom changok to ne ba adu hoji gyong samaveda hoji Veda lore samaveda sin ga no tam isai no mai music ka mai lena ba Veda mane ko samaveda se music ka ado ma si karamba upanishad yawi chanda gya musung kena upanishad ta phange ba ko ado Yajurveda si kari na tum book of sacrificial kathokpa mai lena ba larik Veda amane ma si ka ma na mukai da phange matam da Brihadanya ka upanishad ta phange ko oldest ari upanishad amane ado kathe upanishad ta phangi ado Atharva Veda sina book on magical formula do larik amane charm sing spell sing mantra sing da marena ba ko mana karamba upanishad ta phange na mundaka haiba te ko se kai mandu kya upanishad plus maha upanishad ta phange ba Atharva Veda sina ko ado mundaka upanishad chu Atharva Veda gi manung chale mundaka upanishad ta kari phange haiba koina exam to nang ba truth always dreams adi gano
ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯅ ꯁꯇ꯭ꯌꯃꯦꯕ ꯖꯌꯇꯦꯁꯤ ꯃꯨꯟꯗꯀꯥ ꯎꯄꯅꯤꯁꯥꯠꯇ ꯐꯪꯉꯦꯕ ꯑꯗꯨ ꯃꯨꯟꯗꯀꯥ ꯎꯄꯅꯤꯁꯥꯠꯇꯤ ꯀꯔꯝꯕ ꯕꯦꯗꯗ ꯌꯥꯎꯋꯦ ꯃꯇꯝꯗ ꯑꯊꯔꯕ ꯕꯦꯗꯗ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯕꯦꯗ ꯁꯤꯗ ꯕꯦꯗꯪꯒꯥ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯕꯦꯗꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯅꯦꯕꯀꯣ ꯕꯦꯗꯪꯒꯥ ꯃꯈꯜ 6 ꯂꯩ ꯍꯥꯏꯕ ꯃꯈꯜ 6ꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯤꯟꯐꯥ ꯄꯨꯒꯗꯕꯅꯤ ꯈꯪꯖꯤꯟꯒꯗꯕꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ 6ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯒ꯭ꯔꯥꯃꯥꯔꯗꯤ ꯕ꯭ꯌꯥꯀꯔꯟ ꯑꯁꯤꯃꯗꯤ ꯈꯪ ꯂꯩꯔꯦ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯗꯤ ꯕ꯭ꯌꯥꯀꯔꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯍꯥꯏꯗꯤ ꯖꯣꯇꯤꯁꯀꯥ ꯑꯩꯈꯣꯏ ꯃꯍꯥꯚꯥꯔꯠ ꯃꯅꯤꯄꯨꯔꯤꯗ ꯀꯥꯏꯗ ꯌꯥꯎꯕꯗꯣ ꯁꯨꯗꯦꯕꯅ ꯖꯣꯇꯤꯁ ꯁꯥꯇ꯭ꯔ ꯖꯣꯇꯤꯁ ꯍꯣꯜꯂꯦ ꯀꯥꯏꯅ ꯑꯗꯨꯅ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯒꯦ ꯈꯣꯠꯀꯦ ꯒ꯭ꯔꯍꯁꯤꯡꯒꯤ ꯅꯩꯅꯔꯒ ꯃꯇꯥꯡꯗ ꯇꯧꯕꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯗꯨꯅ ꯖꯣꯇꯤꯁꯀꯥ ꯀꯧꯔꯦ ꯑꯗꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯖꯥꯁꯀꯥꯏ ꯏꯟꯁꯀ꯭ꯔꯤꯞꯁꯟ ꯍꯥꯏꯅ ꯑꯃ ꯇꯔꯀꯤꯗ ꯐꯪꯉꯝꯃꯦꯕꯀꯣ ꯀꯔꯤ ꯍꯥꯏꯕ ꯕꯣꯒꯥꯁꯈꯥꯏ ꯏꯟꯁꯀ꯭ꯔꯤꯞꯁꯟ ꯍꯥꯏꯅ ꯑꯃ ꯇꯨꯔꯀꯤꯔꯣꯝꯗ ꯐꯪꯉꯝꯃꯦꯕ ꯍꯥꯏꯔꯤꯕ ꯏꯟꯁꯀ꯭ꯔꯤꯞꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯃꯌꯥꯝ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯥꯔꯤꯌꯥꯟꯁꯤꯡ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯌꯦꯕ ꯀꯅꯥꯅ ꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯜ ꯒꯪꯒꯥꯙꯔ ꯇꯤꯂꯛꯅ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ ꯕꯥꯜ ꯒꯪꯒꯥꯙꯔ ꯇꯤꯂꯛ ꯂꯣꯡꯃꯩꯅ ꯕꯥꯜ ꯒꯪꯒꯥꯙꯔ ꯇꯤꯂꯛꯅ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯃꯤꯡꯗꯨ ꯀꯩ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯇꯤꯛ ꯍꯣꯝ ꯇꯨ ꯕꯦꯗꯥꯁ ꯀꯧꯋꯦꯕꯀꯣ ꯇꯤꯂꯛ ꯕꯥꯜ ꯒꯪꯒꯥꯙꯔ ꯇꯤꯂꯛꯅ ꯏꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯔꯀꯤꯗ ꯐꯪꯕ ꯏꯟꯁꯀ꯭ꯔꯤꯞꯁꯟ ꯅꯤꯡꯁꯤꯡꯉꯣ ꯕꯣꯒꯥꯁꯀꯥꯏ ꯏꯟꯁꯀ꯭ꯔꯤꯞꯁꯟꯗꯣꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯄꯅꯤꯁꯥꯠꯁꯦ ꯄꯨꯂꯞꯇ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ 109 ꯂꯩꯌꯦꯕ ꯎꯄꯅꯤꯁꯥꯠ ꯀꯌꯥ ꯂꯩꯌꯦꯕ 109 ꯃꯟꯇ꯭ꯔ 109ꯗꯣ ꯅꯤꯡꯁꯤꯡꯉꯣ ꯌꯥꯔꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯩꯅ ꯑꯉꯥꯡꯕꯅ ꯌꯦꯛꯂꯤꯁꯦ ꯄꯟꯆꯥꯜ ꯑꯗꯒꯤ ꯃꯠꯁ꯭ꯌꯥ ꯑꯗꯒꯤꯗꯤ ꯁꯨꯔꯁꯦꯅꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯖꯅꯄꯗꯁ ꯀꯧꯕ 13 ꯂꯤꯡꯈꯠ ꯁꯦꯝꯃꯝꯃꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯀꯩꯕ ꯃꯍꯥꯖꯅꯄꯗꯁ ꯀꯌꯥ ꯁꯦꯝꯃꯝꯃꯦꯕ 13 ꯁꯦꯝꯃꯝꯃꯦꯕ 16 ꯃꯍꯥꯖꯅꯄꯗꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯁꯦꯝꯃꯝꯕꯒꯤ ꯋꯥꯔꯤꯁꯦ ꯀꯥꯏ ꯌꯥꯎꯏꯗ ꯕꯨꯙꯤꯁ ꯇꯦꯛꯁ ꯑꯪꯒꯨꯇꯦꯔꯥ ꯅꯤꯛꯑꯦꯗ ꯌꯥꯎꯏꯀꯣ ꯅꯤꯀꯥꯌꯦꯗ ꯅꯤꯛꯑꯦꯗ ꯑꯪꯒꯨꯇꯦꯔꯥ ꯀꯩꯗꯧꯕ ꯅꯤꯛꯑꯦꯗ ꯌꯥꯎꯋꯦꯕꯀꯣ ꯕꯨꯙꯤꯁ ꯇꯦꯛꯁꯇ ꯑꯗꯨꯒ 16 ꯃꯍꯥꯖꯅꯄꯗꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯒ꯭ꯔꯥꯃꯥꯔꯁꯤ ꯀꯅꯥꯅ ꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯅꯤꯅꯤꯅ ꯑꯁꯇ꯭ꯌꯥꯙꯥꯌꯤ ꯍꯥꯏꯕ ꯁꯪꯁꯀ꯭ꯔꯤꯠ ꯒ꯭ꯔꯥꯃꯥꯔꯗꯣ ꯀꯅꯥꯅ ꯏꯔꯝꯃꯦ ꯍꯥꯏꯕ ꯄꯥꯅꯤꯅꯤꯅꯀꯣ ꯍꯥꯏꯔꯤꯕ 16 ꯃꯍꯥꯖꯅꯄꯗꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯀꯦꯄꯤꯇꯦꯜꯁꯤꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯪꯒꯒꯤꯅ ꯆꯝꯄꯥ ꯂꯩꯔꯦ ꯃꯒꯙꯀꯤꯅ ꯒꯤꯔꯤꯕꯖꯥ ꯔꯥꯖꯒ꯭ꯔꯤꯍꯥ ꯑꯗꯒꯤꯗꯤ ꯀꯥꯁꯤꯒꯤꯅ ꯀꯥꯁꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯔꯥꯖꯒ꯭ꯔꯤꯍꯥꯁꯤ ꯕꯤꯍꯥꯔꯒꯤ ꯄꯇꯂꯤꯄꯨꯇ꯭ꯔ ꯀꯥꯏꯅ ꯈꯪꯅꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯕꯠꯁꯥꯒꯤꯅ ꯀꯧꯁꯥꯝꯕꯤ ꯂꯩꯔꯦ ꯃꯣꯁꯥꯝꯕꯤ ꯅꯤꯡꯁꯤꯡꯉꯣ ꯀꯣꯁꯥꯜꯒꯤꯅ ꯁ꯭ꯔꯥꯕꯥꯁ ꯀꯣꯁꯥꯡꯒꯤꯅ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯥꯕꯇꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯧꯔꯥꯁꯤꯃꯥꯒꯤꯅ ꯃꯊꯨꯔꯥ ꯑꯣꯏꯔꯦ ꯄꯟꯆꯥꯜꯒꯤꯅ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯆꯤ ꯆꯇ꯭ꯔꯥ ꯑꯃꯁꯨꯡ ꯀꯝꯄꯤꯂ꯭ꯌꯥ ꯑꯣꯏꯔꯦ ꯃꯊꯪ ꯀꯨꯔꯨꯒꯤꯅ ꯏꯟꯗ꯭ꯔꯄ꯭ꯔꯁꯇ ꯑꯣꯏꯔꯦ ꯃꯠꯁ꯭ꯌꯥꯒꯤꯅ ꯕꯤꯔꯥꯠꯅꯒꯔ ꯑꯣꯏꯔꯦ ꯆꯦꯗꯤꯒꯤꯅ ꯆꯣꯊꯤ ꯕꯥꯇꯤ ꯕꯟꯗꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯚꯟꯇꯤꯒꯤꯅ ꯎꯖꯦꯟ ꯑꯚꯟꯇꯤ ꯑꯁꯤ ꯁꯦꯀꯦꯟ ꯄꯋꯥꯔꯐꯨꯜꯅꯦ ꯀꯅꯥꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯒꯙꯀꯤ ꯃꯇꯨꯡꯗꯀꯣ ꯑꯚꯟꯇꯤꯁꯦ ꯀꯔꯤꯑꯕ ꯁꯦꯀꯦꯟ ꯄꯋꯥꯔꯐꯨꯜꯅꯦ ꯃꯒꯙꯀꯤ ꯃꯇꯨꯡꯗ ꯃꯊꯪꯗ ꯒꯟꯙꯥꯔꯒꯤꯅ ꯇꯦꯛꯁꯤꯂꯥ ꯂꯩꯔꯦ ꯇꯦꯛꯁꯤꯂꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯏꯅ ꯂꯩꯕꯗꯣ ꯀꯝꯕꯣꯖꯀꯤꯅ ꯀꯔꯤ ꯂꯩꯔꯦ ꯄꯨꯟꯆꯥ ꯂꯩꯔꯦ ꯑꯗꯣ ꯑꯁꯃꯥꯀꯥꯒꯤꯅ ꯄ꯭ꯔꯁꯇꯤꯁꯊꯥꯟ ꯄꯩꯊꯥꯟ ꯂꯩꯔꯦ ꯕꯥꯖꯤꯒꯤꯅ ꯕꯩꯁꯥꯂꯤ ꯑꯗꯨꯒ ꯃꯂꯥꯒꯤꯅ ꯀꯧꯁꯤꯔꯥꯅꯥ ꯂꯩꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯅꯤꯡꯁꯤꯡꯉꯣꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯒꯙ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯗꯥꯏꯅꯥꯁꯇꯤ ꯃꯌꯥꯝ ꯑꯃ ꯔꯨꯜ ꯇꯧꯔꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯏꯅꯥꯁꯇꯤ ꯀꯌꯥ ꯑꯃ ꯔꯨꯜ ꯇꯧꯔꯝꯃꯤ ꯑꯗꯣ ꯗꯥꯏꯅꯥꯁꯇꯤꯁꯤꯡꯗꯨ ꯍꯧꯖꯤꯛ ꯅꯩꯅꯔꯛꯁꯦꯕꯀꯣ ꯑꯗꯣ ꯃꯒꯙꯁꯦ ꯌꯥꯝꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯄꯣꯖꯤꯁꯟ ꯃꯐꯝ ꯆꯥꯕ ꯂꯩꯕꯗ ꯃꯐꯝ ꯆꯥꯕ ꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯒꯪꯒꯥ ꯑꯃꯁꯨꯡ ꯁꯣꯟ ꯇꯨꯔꯦꯜꯅ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕ ꯂꯩꯍꯥꯎ ꯀꯩꯀꯥ ꯌꯥꯝꯅ ꯐꯕ ꯑꯗꯨꯒ ꯑꯦꯇꯦꯛ ꯇꯧꯕ ꯈꯣꯠꯄ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯌꯥꯝꯅ ꯆꯥꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯒꯙꯅ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯦꯀꯣ ꯃꯒꯙꯅ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤꯅꯦꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯛ ꯄꯣꯖꯤꯁꯟꯗ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤꯁꯦ ꯌꯦꯡꯉꯨ ꯃꯥ ꯑꯁꯤꯗ ꯃꯥꯅ ꯑꯪꯒꯒꯁꯤ ꯇꯞꯅ ꯇꯞꯅ ꯂꯨꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯥꯏꯔꯝꯒꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯟꯁꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯔꯨꯜ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯒꯅꯤꯌꯥ ꯀꯧꯋꯦꯕ ꯑꯒꯅꯤꯌꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯁꯦ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯠꯄ ꯊꯤꯡꯉꯝꯃꯦꯕ ꯃꯇꯝꯗꯨꯗ ꯑꯁꯦꯡꯕꯅꯤ ꯀꯥꯏꯅ ꯂꯧꯕꯒꯤ ꯃꯑꯣꯡꯗꯀꯣ ꯁꯟꯁꯦ ꯍꯥꯠꯄ ꯊꯤꯡꯉꯝꯃꯦꯕ ꯑꯗꯨ ꯀꯔꯤ ꯀꯧꯕ ꯑꯒꯅꯤꯌꯥ ꯀꯧꯋꯦꯕ ꯒꯕꯤꯁꯊꯤꯁꯨ ꯀꯧꯋꯤ ꯒꯕꯤꯁꯊꯤ ꯃꯊꯪꯗ
ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯄꯋꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯚꯦꯗꯤꯛ ꯄꯤꯔꯛꯇ ꯃꯌꯥꯝ ꯂꯩꯔꯝꯃꯁꯨ ꯂꯦꯇꯔ ꯚꯦꯗꯤꯛ ꯄꯤꯔꯛꯇ ꯁꯣꯟꯊꯔꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯚꯥ ꯍꯥꯏꯕꯗꯤ ꯀꯃꯟ ꯄꯤꯄꯜꯁꯤꯡꯒꯤ ꯃꯤꯇꯤꯟꯅꯦꯕ ꯑꯗꯨꯒ ꯁꯃꯤꯇꯤ ꯍꯥꯏꯕꯁꯤꯅ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯑꯣꯏꯔꯝꯃꯦꯕ ꯅꯨꯄꯤꯁꯤꯡꯒꯤ ꯇꯤꯜꯍꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕ